ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩꯕꯤꯔꯦꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯣꯏꯔꯩꯍꯟꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯨꯕ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯇꯥꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯤ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯂꯤꯕꯗꯨꯗꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯍꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯣꯏꯔꯩꯍꯟ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ, ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯔꯨꯕꯅ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯄꯔꯞ ꯄꯔꯞ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯄꯣꯏꯔꯩꯍꯟꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯨꯗꯥꯏꯗꯣ ꯄꯔꯞ ꯄꯔꯞ ꯃꯈꯣꯏꯒꯤ ꯈꯨꯜꯂꯥꯛꯄ ꯀꯣꯀꯣꯖꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯐꯠꯇ ꯂꯧꯁꯤꯡꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯀꯣꯀꯣꯖꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯗꯥꯏꯅ "ꯏꯄꯥ, ꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯀꯣꯀꯣꯖꯥꯟꯅ "ꯍꯥꯏ, ꯁꯤꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ, ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯆꯥ ꯏꯅꯥꯏ ꯈꯔꯁꯤ ꯅꯠꯇꯅ꯫ ꯀꯩꯗꯧꯔꯦ? ꯅꯪꯒꯤ ꯅꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯅꯁꯨ ꯎꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯗꯥꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯀꯣꯖꯥꯟꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯄꯣꯏꯔꯩꯍꯟꯕꯨ ꯇꯥꯟꯅꯍꯜꯂꯨꯔꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯄꯣꯏꯔꯩꯍꯟꯗꯤ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯣ ꯌꯧꯈ꯭ꯔꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯣꯀꯣꯖꯥꯟꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯈꯪꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯔ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯇꯧꯗꯕ ꯌꯥꯔꯔꯣꯏ,ꯈꯔ ꯊꯨꯖꯤꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯁꯦꯝꯕ ꯁꯥꯕ ꯍꯧꯅꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯣꯏꯔꯩꯍꯟ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗꯒ ꯆꯪꯂꯝꯕ ꯅꯠꯇ꯭ꯔꯤ, ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯅꯊꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯄꯣꯏꯔꯩꯍꯟꯅ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ꯫ ꯑꯗꯨꯒ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯅꯣꯡꯊꯥꯡ ꯆꯥꯏꯕꯕꯨ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯄꯣꯏꯔꯩꯍꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯆꯥꯏꯕꯅ ꯄꯣꯏꯔꯩꯍꯟꯗ ꯌꯦꯡꯂꯒ "ꯀꯝꯗꯧꯔꯦ? ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯄꯣꯏꯔꯩꯍꯟꯅ "ꯍꯣꯏ ꯑꯣꯖꯥ, ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯕꯨꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯪ ꯑꯗꯨꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯃꯤ ꯑꯗꯨꯁꯨ ꯑꯩꯅ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯁꯪꯒꯥꯏꯗ ꯂꯩꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯥꯏꯔꯤꯛꯅꯆꯤꯡꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯑꯩ ꯐꯪꯖꯔꯦ꯫ ꯃꯗꯨ ꯀꯝꯗꯧꯅ ꯂꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯕꯗꯒꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ." "ꯅꯪꯅ ꯐꯥꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯔꯣ?" "ꯍꯣꯏ ꯑꯣꯖꯥ, ꯍꯪꯖꯔꯛꯏ꯫ ꯃꯥꯅ ꯍꯥꯏꯕꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯈꯨꯜꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯁꯥꯔꯒ ꯆꯪꯁꯤꯜꯂꯨꯔꯒ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤꯗꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯅꯤꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯁꯤꯕ ꯂꯥꯡ ꯊꯥꯛꯄ ꯃꯥꯟꯕ ꯑꯃ ꯑꯩꯅ ꯊꯦꯡꯅꯖꯕꯗꯒꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯗꯤ ꯁꯨꯝꯇꯧꯔꯁꯤꯕꯣ, ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯝ ꯇꯧꯅ ꯃꯗꯨꯕꯨ ꯐꯪꯖꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯅꯕ ꯇꯧꯁꯤ." "ꯑꯣꯖꯥ, ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯄ ꯍꯥꯏꯕꯁꯤꯕꯨ ꯌꯥꯒꯗ꯭ꯔꯅꯦ?" "ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏ? ꯃꯪꯊꯣꯡ ꯍꯥꯡꯂꯒ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ, ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯃꯨꯠꯀꯗꯧꯔꯤꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯁꯨ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯇꯧꯔꯒꯦ." "ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ." ꯍꯣꯏ, ꯖꯧꯔꯣ ꯖꯧꯔꯣ꯫ ꯍꯥꯏ ꯑꯗꯨꯒ ꯅꯪ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯂꯥꯛꯄꯗꯤ ꯂꯦꯞꯄ ꯌꯥꯗꯦꯀꯣ." "ꯍꯣꯏ ꯑꯣꯖꯥ."
ꯄꯣꯏꯔꯩꯍꯟ ꯄꯔꯞ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕ ꯑꯁꯥ ꯈꯔꯗꯤ ꯀꯥꯏꯔꯕꯅꯤ꯫ ꯄꯣꯏꯔꯩꯍꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯇꯐꯤꯡ ꯇꯐꯥꯏ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯝ ꯇꯧꯔꯕꯒꯦ ꯅꯍꯥꯛꯅ ꯉꯔꯥꯡ ꯆꯠꯂꯨꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟꯅ ꯊꯕꯛꯄꯨꯗꯤ ꯆꯠꯂꯨꯏ ꯍꯥꯏꯕꯕꯨ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯃꯥꯏꯊꯤꯔꯒ ꯍꯜꯂꯛꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯦ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯒ ꯁꯨꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯍꯟꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯆꯪꯕ ꯌꯥꯅꯗꯕ ꯂꯝꯗꯨꯗ ꯀꯩꯗꯧꯕꯒꯤ ꯆꯪꯂꯨꯔꯤꯕꯅꯣ? ꯁꯤꯗꯅ ꯇꯣꯛꯂꯨꯔꯅꯤ ꯇꯧꯔꯤꯗꯣ꯫ ꯍꯩ, ꯁꯤꯕ ꯆꯪꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯕꯛꯀꯤꯅꯤꯅꯦ, ꯆꯪꯗꯕꯗꯤ ꯌꯥꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯍꯟ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯣ ꯅꯥꯄꯤ ꯄꯦꯡꯊꯣꯛꯄ ꯑꯃꯗꯤ ꯑꯀꯨꯡ ꯑꯔꯟ ꯁꯦꯟꯕ, ꯐꯧꯁꯤꯡ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯌꯦꯡꯕ, ꯅꯥꯄꯤꯁꯤꯡ ꯄꯦꯡꯊꯣꯛꯄꯅꯆꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯍꯧꯔꯤꯕ ꯂꯧꯁꯤꯡ ꯑꯗꯣ ꯃꯈꯣꯡ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯥꯒꯤ ꯂꯧꯄꯥꯛꯇ ꯃꯥꯒꯤ ꯊꯕꯛ ꯁꯨꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯨ ꯃꯈꯣꯏꯒꯤ ꯂꯧꯄꯥꯛ ꯑꯗꯨꯗ ꯅꯥꯄꯤ ꯄꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯧ ꯄꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏ, ꯑꯩꯈꯣꯏ ꯅꯨꯡꯊꯤꯜ ꯇꯂꯛ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯟꯅꯅꯕ ꯇꯧꯁꯤ꯫ ꯑꯩꯅ ꯍꯧꯒꯠꯂꯒ ꯌꯦꯡꯕꯗ ꯌꯦꯡꯉꯨꯇꯨ, ꯂꯩꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯀꯥꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯦ꯫ ꯂꯧꯕꯨꯛ ꯂꯧꯀꯣꯜ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯗꯦ꯫ ꯃꯐꯝ ꯁ꯭ꯋꯥꯏꯗꯅꯦ ꯀꯩꯕꯤꯔꯦꯜ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯃꯤ ꯄꯨꯝꯅꯃꯛ ꯋꯥ ꯂꯥꯎꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯊꯣꯛꯂꯛꯂꯕꯗꯤ ꯍꯥꯠꯄꯕꯨꯗꯤ ꯍꯥꯠꯇꯦ, ꯇꯨꯞꯄꯕꯨꯗꯤ ꯇꯨꯞꯇꯦ ꯍꯥꯏꯕꯕꯨ ꯉꯥꯎꯅ ꯐꯩꯗ ꯅꯥꯕꯗꯤ ꯐꯅꯌꯥꯝ ꯌꯥꯎꯅꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯅꯁꯨ ꯃꯁꯤꯕꯨ ꯅꯝꯊꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩꯁꯤꯗ ꯀꯥꯅꯅꯕ ꯇꯧꯁꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣꯗ, ꯊꯕꯛꯁꯦ ꯈꯖꯤꯛꯇꯪ ꯁꯨꯖꯜꯂꯕꯗꯤ ꯈꯔ ꯊꯨꯅ ꯂꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯊꯦꯡꯅꯁꯨ ꯀꯨꯝꯂꯛꯂꯒ ꯉꯟꯅ ꯀꯥꯔꯕꯗꯤ ꯊꯕꯛꯁꯦ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯍꯦꯛ ꯀꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯣꯏ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯃꯥꯅ ꯊꯣꯛꯂꯛꯂꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯂꯩꯇꯦ, ꯊꯣꯛ ꯍꯦꯛꯇ ꯆꯥꯈꯤꯗꯧꯔꯤꯕꯅꯤ꯫ ꯀꯩꯅꯕꯨ ꯃꯤ ꯆꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨ ꯑꯣꯛꯅꯔꯦ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯔꯥꯞꯄꯗ ꯎꯏ ꯍꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯑꯔꯥꯞꯄꯗ ꯎꯔꯝꯕꯗꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯆꯥꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯁꯥꯔꯗꯅ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯍꯧꯔꯤꯕ ꯂꯧꯄꯥꯛꯁꯤꯡ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯁꯣꯔꯣ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯅ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤꯁꯨ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯧꯍꯣꯟꯁꯤꯡ ꯍꯥꯏꯕꯗꯤ ꯂꯧ ꯍꯧꯔꯤꯕꯁꯤꯡ ꯑꯗꯣ ꯁꯣꯔꯣꯠ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯍꯥꯏꯗꯣꯛꯂꯒ ꯃꯈꯣꯡꯁꯤꯡ ꯑꯗꯨꯗ ꯅꯩꯔꯒ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥꯁꯤꯡꯗꯣ ꯐꯔ ꯍꯥꯏꯔꯒ ꯅꯣꯝꯂꯒ ꯃꯔꯝ ꯑꯃ ꯁꯥꯡꯅ ꯆꯦꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯍꯧꯖꯤꯛꯇ ꯑꯐꯥꯎ ꯁꯥꯗꯨꯅ ꯉꯥꯡꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯀꯥꯔꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯅ ꯉꯁꯥꯏꯅ ꯀꯥꯔꯁꯤ ꯍꯥꯏꯕꯗꯗꯤ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯉꯒ ꯂꯩꯅꯦ, ꯍꯧꯖꯤꯛꯇꯤ ꯀꯤꯔꯤꯔꯩꯅꯦ ꯍꯥꯏꯕ꯫ ꯑꯁ, ꯉꯥꯡꯉ ꯂꯩꯔꯅꯨꯁꯤ, ꯀꯥꯔꯁꯤ ꯂꯥꯛꯎꯁꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯕꯨꯗ꯭ꯔꯨꯡ ꯇꯧꯅꯕ ꯑꯃꯗꯤ ꯀꯥꯔꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯂꯧꯄꯥꯛ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯧꯄꯥꯛ ꯑꯃꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯣꯏ ꯅꯨꯄꯤ ꯈꯨꯂꯪꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯁꯤꯗ ꯀꯔꯤꯅꯣꯃ ꯆꯦꯟꯈ꯭ꯔꯦ, ꯎꯅꯥꯁꯤꯡ ꯂꯧꯍꯣꯟꯁꯤꯡ ꯂꯧꯁꯤꯡ ꯑꯁꯦ ꯐꯔꯦ ꯍꯥꯏꯗꯣꯛꯂꯝꯂꯒ ꯃꯔꯝ ꯑꯣꯏꯅ ꯁꯥꯡꯅ ꯆꯦꯟꯈꯤ꯫ ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯜꯂꯤ ꯍꯥꯏꯔꯛꯄꯗ ꯃꯗꯨꯗ ꯂꯩꯔꯤꯕ ꯂꯧ ꯈꯨꯂꯪ ꯂꯦꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯀꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯀꯥꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯅꯣꯡ ꯃꯄꯩꯅꯣ ꯈꯪꯗꯦ, ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗꯣ ꯅꯣꯡ ꯖꯔ ꯃꯪꯁꯤꯜꯂꯛꯈꯤ꯫ ꯍꯧꯖꯤꯛꯇ ꯅꯨꯡꯁꯥꯅ ꯁꯦꯠ ꯀꯥꯏꯕ ꯃꯈꯩ ꯁꯥꯔꯝꯂꯒ ꯅꯣꯡ ꯈꯪꯃꯪ ꯃꯪꯁꯜꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯨꯡꯉꯛ ꯉꯛꯅꯔꯤ꯫ ꯍꯧꯖꯤꯛꯇ ꯇꯔꯨꯅ ꯄꯨꯡꯂꯪ ꯂꯩꯔꯝꯕ ꯑꯇꯤꯌꯥ ꯑꯁꯤꯅ
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯇꯤꯟ ꯈꯪꯍꯧꯗꯅ ꯐꯠ ꯈꯟꯖꯤꯜꯂꯛꯄꯒꯨꯝ ꯈꯪꯍꯧꯗꯅ ꯅꯣꯡꯅ ꯐꯠ ꯈꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏꯗꯣ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯅꯣꯡꯁꯤ ꯇꯧꯗꯣꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯗꯨꯅ ꯆꯠꯅꯔꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯝꯁꯤꯟꯕꯗꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯅꯣꯡꯁꯨ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯈꯥꯎꯀ ꯂꯥꯎꯕꯁꯨ ꯂꯦꯞꯇꯤ꯫ ꯑꯗꯨꯝꯅ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯗ ꯅꯣꯡ ꯀꯔꯥ ꯍꯦꯟꯅ ꯃꯪꯁꯤꯜꯂꯛꯄ ꯑꯗꯨꯅ ꯈꯔ ꯃꯝꯂꯤ ꯁꯥꯔꯤ ꯇꯧꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯧ ꯆꯠꯂꯨꯕꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯆꯦꯟꯈꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯞꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯩꯒꯨꯝꯕ ꯑꯃꯅ ꯉꯪꯗꯨꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯆꯠꯂꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯅꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯂꯧꯀꯣꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯄꯣꯏꯔꯩꯍꯟꯁꯨ ꯈꯪꯂꯕꯅꯤꯅ ꯄꯣꯏꯔꯩꯍꯟꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯂꯧꯕꯨꯛꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯈꯠꯅꯔꯛꯄꯗꯨ ꯎꯕꯗ ꯄꯣꯏꯔꯩꯍꯟꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯂꯧꯕꯨꯛꯇꯒꯤ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯈꯠꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯣꯏꯂꯥꯎ ꯂꯥꯎꯍꯧꯋꯤ꯫ ꯃꯤꯅ ꯀꯞꯄꯤꯕ꯭ꯔꯥ ꯂꯥꯏꯅ ꯀꯞꯄꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯊꯪ ꯆꯦꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯕꯅꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯩꯅ ꯂꯧꯕꯨꯛ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ꯫ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯧꯀꯣꯜ ꯑꯁꯤꯗ ꯆꯠꯂꯒ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯔꯛꯂꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯣꯏꯔꯩꯍꯟ ꯂꯧꯕꯨꯛꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯆꯦꯟꯈꯠꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯄꯣꯏꯔꯩꯍꯟꯗ ꯌꯦꯡꯂꯒ, ꯍꯥꯏ, ꯀꯅꯥ ꯌꯦꯡꯂꯤꯕꯅꯣ ꯅꯪꯕꯨ? ꯄꯣꯏꯔꯩꯍꯟ, ꯅꯪꯕꯨ ꯂꯥꯎꯔꯦ ꯅꯪꯕꯣ! ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤꯕꯁꯤ ꯅꯪꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ? ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯄꯣꯏꯔꯩꯍꯟꯅ, ꯃꯌꯥꯝ ꯈꯔ ꯍꯥꯟꯕꯤꯔꯝꯃꯣ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯖꯔꯛꯈꯤꯒꯦ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ, ꯆꯦꯜꯂꯨ, ꯃꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯑꯗꯣ ꯆꯦꯟꯅꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯍꯟ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄꯅ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯂꯣꯛꯄꯥꯛ ꯑꯃꯒꯤ ꯃꯇꯥꯏꯗ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯂꯧꯔꯤꯗ ꯆꯠꯂꯤꯕꯁꯤ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯪꯁꯤꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯅ ꯉꯔꯪ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯍꯟꯅ ꯈꯪꯂꯤ ꯉꯪꯂꯤꯕꯁꯦ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟꯅ, ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯧꯀꯣꯜꯗ ꯊꯕꯛ ꯁꯨꯖꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯇꯥꯟꯈꯠꯂꯤꯕꯗꯤ? ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯂꯣꯛꯂꯒ ꯃꯈꯣꯏꯒꯤ ꯖꯤꯕꯤꯀꯥ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯊꯤꯡꯂꯕꯗꯤ ꯅꯪꯅ ꯀꯤꯍꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯧꯀꯣꯜ ꯑꯁꯤꯗ ꯀꯨꯝꯍꯜꯂꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯗ ꯊꯛꯇꯕꯅ ꯁꯤꯔꯒꯅꯤ꯫ ꯃꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯍꯥꯠꯄꯒꯤ ꯄꯥꯞ ꯅꯍꯥꯛꯅ ꯄꯨꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯅꯍꯥꯛ ꯈꯨꯌꯨꯝꯂꯥꯏ ꯑꯃ ꯑꯣꯏꯖꯔꯛꯂꯕꯁꯨ ꯅꯪꯕꯨ ꯇꯥꯏꯕꯪꯗ ꯑꯋꯥꯕ ꯄꯤꯔꯕꯗꯤ ꯅꯍꯥꯛꯁꯨ ꯄꯥꯞ ꯄꯨꯒꯅꯤ꯫ ꯑꯗꯨꯝꯅ ꯄꯣꯏꯔꯩꯍꯟꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯉꯔꯪ ꯉꯪꯂꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯍꯟꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯔꯣꯠ ꯂꯥꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯄꯣꯏꯔꯩꯍꯟꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤ ꯅꯤꯌꯣꯝ ꯈꯪꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯣꯔꯠ ꯕ꯭ꯔꯦꯛ ꯍꯥꯏꯔꯛꯄꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯧꯕꯨꯛꯀꯤ ꯑꯀꯣꯏꯕꯁꯤꯗ ꯂꯨꯝꯂꯒ ꯁꯥꯠꯇꯣꯛꯂꯒ ꯂꯩꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯖꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ, ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯎ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯑꯩꯍꯥꯛꯁꯨ꯫ ꯂꯣꯏꯁꯤꯟꯕꯤꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ? ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯕꯤꯕ ꯉꯝꯕ, ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯕꯤꯕ ꯉꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯣꯔꯣꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟꯅ, ꯀꯅꯥꯅꯣ? ꯅꯍꯥꯛꯅ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ? ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫
ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯍꯟ ꯃꯌꯨꯝ ꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯛꯂꯤ꯫ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯂꯤꯕꯅꯤꯅ ꯄꯣꯏꯔꯩꯍꯟ ꯃꯍꯥꯛꯁꯨ ꯂꯧꯕꯨꯛ ꯆꯠꯂꯨꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯂꯒ ꯂꯩꯔꯤ꯫ ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯅ ꯀꯔꯤꯅꯣ? ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗꯅ ꯀꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ, ꯇꯤꯃꯨ ꯂꯩꯃꯨ ꯁꯥꯐꯣꯡ ꯂꯩ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯥꯏꯔꯤꯕꯗꯨꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯝꯕ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯍꯥꯡꯈ꯭ꯔꯦ꯫ ꯅꯣꯡ ꯍꯥꯡꯈꯤꯕꯗꯒꯤꯗꯤ ꯄꯣꯏꯔꯩꯍꯟꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡ ꯀꯨꯏꯅ ꯇꯥꯔꯨꯗꯕꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯅꯣꯡ ꯈꯔ ꯆꯨꯈꯤꯕ ꯑꯗꯨ ꯂꯩꯃꯥꯏ ꯐꯥꯕ ꯑꯣꯏꯅ ꯊꯣꯏꯅ ꯂꯩꯈꯣꯝ ꯊꯣꯛꯇꯦ꯫ ꯅꯣꯡ ꯇꯥꯈꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯐꯥꯖꯤꯟꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕꯅ, ꯂꯩꯕꯥꯛꯁꯤꯡꯅ ꯆꯨꯞꯁꯤꯟꯈꯤꯕꯅ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯀꯔꯤꯁꯨ ꯂꯩꯈꯣꯝ ꯄꯦꯠꯄ ꯑꯃꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯇꯨꯡꯂꯒ ꯂꯩꯕꯗꯣ ꯑꯣꯏꯗꯦ꯫ ꯊꯣꯡꯒꯥꯗ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗ ꯄꯣꯏꯔꯩꯍꯟꯅ ꯑꯍꯜ ꯈꯔ ꯈꯨꯟꯗꯤꯟꯅꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯄꯣꯏꯔꯩꯍꯟ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯥꯔꯨꯕꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯑꯣꯟꯊꯣꯛꯄ ꯄꯥꯎ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯍꯟꯅ ꯈꯨꯔꯥ ꯈꯣꯏ ꯃꯥꯝꯃ ꯈꯣꯏ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯍꯦꯂꯣꯏ ꯊꯣꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯃꯗꯨꯗ ꯑꯍꯜ ꯑꯃꯅ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯊꯪꯅꯕ ꯆꯤꯡꯌꯥꯒꯤ ꯈꯨꯜ ꯑꯃꯗ ꯍꯦꯂꯣꯏ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯃꯤ ꯄꯨꯝꯅꯃꯛꯁꯤ ꯅꯨꯡꯗꯥꯡ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯅꯥꯏꯇꯣꯝ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯄꯥꯝꯗ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯆꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯌꯥꯗ꯭ꯔꯦꯗꯅ ꯍꯥꯏꯔꯤ꯫ ꯎꯃꯪꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯍꯦꯛ ꯇꯥꯏ ꯍꯥꯏꯔꯤ꯫ ꯃꯗꯨꯕꯨ ꯀꯝꯗꯧꯔꯤꯖꯥꯠꯅꯣ? ꯆꯤꯡꯒꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡꯅ ꯐꯅ ꯀꯟꯅ ꯌꯦꯡꯂꯕꯁꯨ ꯐꯕ ꯀꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯍꯟ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯑꯁꯤꯗꯗꯤ ꯆꯠꯂꯨꯕꯗ ꯐꯔꯛ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯍꯟ, ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯅꯪꯕꯨ? ꯄꯣꯏꯔꯩꯍꯟꯅ ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯀꯔꯤ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯔꯝꯂꯤꯕꯁꯤꯁꯨ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥꯟꯋꯥꯏꯗꯗꯤ ꯑꯩꯈꯣꯏꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯝꯕꯅꯤ꯫ ꯈꯣꯡꯗ꯭ꯔꯨꯝ, ꯃꯥꯏꯔꯦꯟ, ꯇꯣꯔꯕꯣꯠ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯁꯥꯁꯤꯡꯒꯤ ꯃꯇꯨꯁꯤꯡ, ꯂꯁꯤꯡꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯤꯊꯔꯛꯇꯨꯅ ꯑꯩꯈꯣꯏꯗ ꯂꯪ ꯅꯥꯏꯔꯝꯂꯤꯕꯅꯤꯗꯣ, ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕꯗꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ, ꯄꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯍꯣꯏ, ꯈꯨꯔꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯗꯤ ꯇꯧꯅꯤ? ꯂꯥꯏꯁꯤꯡꯅ ꯁꯥꯐꯣꯡꯂꯛꯂꯕꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯃꯗꯨꯕꯨ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯃꯥꯏꯕ ꯇꯝꯃꯤꯅꯤꯅ ꯇꯝꯂꯤꯕꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯈꯨꯔꯥ, ꯑꯩꯒꯤꯁꯤꯗꯤ ꯇꯝꯕꯁꯨ ꯂꯣꯏꯖꯗ꯭ꯔꯤ, ꯑꯗꯨꯒ ꯑꯗꯨ ꯌꯧꯅ ꯍꯩꯕꯁꯨ ꯑꯣꯏꯗ꯭ꯔꯤꯗ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯍꯩꯁꯨ ꯍꯩꯇꯅ ꯃꯤꯒꯤ ꯂꯥꯏ ꯑꯗꯨ ꯇꯥꯏꯅꯔꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯍꯜꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯍꯟ ꯃꯁꯤꯗꯤ ꯀꯥꯟꯅꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟꯗꯣ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯕꯗ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯍꯟꯅ ꯑꯣꯖꯥ, ꯑꯩ ꯄꯣꯏꯔꯩꯍꯟꯅꯤ, ꯑꯣꯖꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ, ꯑꯣꯖꯥꯕꯨ ꯂꯩꯕꯤꯗꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯏꯃꯨꯡꯗꯒꯤ ꯄꯣꯏꯔꯩ, ꯆꯪꯉꯨ, ꯊꯣꯡ ꯂꯣꯟꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟꯁꯨ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯅꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯔꯛꯂꯕꯗ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯄꯣꯅꯥ ꯊꯥꯖꯤꯜꯂꯝꯂꯒ
ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯌꯨꯝꯖꯥꯎꯕꯗꯨꯒꯤ ꯌꯨꯝꯌꯥꯏꯗ ꯐꯝꯂꯒ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯂꯤ꯫ ꯂꯪꯅ ꯀꯣꯌꯦꯠ ꯀꯣꯌꯦꯠ ꯌꯦꯠꯂꯒ ꯃꯆꯤꯟ ꯇꯨꯝꯕ ꯌꯣꯠꯀꯤ ꯍꯥꯏꯕꯗꯤ ꯌꯦꯇꯨꯝꯒꯨꯝꯕ ꯃꯌꯥꯝꯅ ꯕꯣꯔꯥ ꯌꯦꯇꯨꯝ ꯍꯥꯏꯔꯒ ꯈꯪꯅꯕ ꯀꯥꯞ ꯁꯥꯡꯕ ꯃꯆꯤꯟ ꯇꯨꯝꯕ ꯌꯦꯇꯨꯝ ꯑꯗꯣ ꯃꯗꯨꯒꯤ ꯃꯈꯣꯛꯋꯥꯏꯗ ꯑꯃꯨꯕ ꯂꯪꯁꯤꯡ ꯀꯣꯌꯦꯠ ꯀꯣꯌꯦꯠ ꯌꯦꯠꯁꯤꯠꯂꯒ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯦꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯥꯅ ꯁꯦꯝꯂꯤꯕꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯑꯁꯤꯒ ꯊꯥꯔꯒꯗꯤ 3 ꯁꯨꯔꯦ꯫ ꯄꯣꯏꯔꯩꯍꯟ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯔꯥ ꯑꯃ ꯁꯠ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯐꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯇꯧꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯆꯥꯏꯕꯅ ꯀꯩꯗꯧꯔꯕ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ? ꯑꯣꯖꯥ, ꯆꯤꯡꯈꯣꯡꯒꯤ ꯃꯅꯥꯛꯇ ꯍꯦꯂꯣꯏ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯅꯔꯤ꯫ ꯍꯦꯂꯣꯏ ꯍꯥꯏꯕꯁꯤꯕꯨ ꯊꯣꯛꯄ ꯊꯣꯛꯇꯕ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯃ ꯀꯜꯂꯒ ꯂꯩꯕ ꯖꯥꯠꯂꯥ? ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯣꯖꯥ? ꯃꯗꯨꯒꯤ ꯍꯦꯂꯣꯏꯗꯨ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯃꯨꯛ ꯃꯥꯅ ꯈꯣꯝꯂꯒ ꯄꯨꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯂꯐꯨ ꯃꯈꯣꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯊꯛꯇ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯊꯥꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯑꯃꯨꯛ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯂꯒ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯕꯤꯔꯝꯗ꯭ꯔꯕ ꯍꯦꯂꯣꯏꯁꯤꯡ, ꯂꯣꯏꯁꯤꯟꯕꯤꯔꯝꯗ꯭ꯔꯕ ꯂꯧꯕꯨꯛꯀꯤ ꯀꯩꯔꯦꯟꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯕꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯗꯣ ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯖꯥ, ꯑꯩꯅ ꯃꯇꯧ ꯀꯔꯝꯅ? ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯁꯤꯡꯒꯤ ꯁꯛꯇꯤ ꯆꯦꯟꯕ, ꯂꯥꯏꯁꯤꯡꯒꯤ ꯂꯩꯔꯝ ꯈꯣꯡꯂꯝ ꯊꯤꯕ ꯃꯤꯁꯛ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯒ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯅꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯉꯥꯛꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯉꯥꯛꯁꯨ ꯉꯥꯛꯀꯗꯕꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯤꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯥꯍꯩ ꯇꯝꯒꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯨ ꯑꯩ ꯈꯪꯕꯨꯗꯤ ꯈꯪꯗꯦ꯫ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯍꯪꯅꯤꯡꯕ ꯂꯩꯔꯤꯕ? ꯅꯍꯥꯛꯅ ꯍꯦꯛ ꯍꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯪꯒꯗꯕꯅꯤ꯫ ꯑꯐꯕ ꯐꯠꯇꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯂꯣꯏꯅꯃꯛ ꯇꯧꯔꯒꯗꯕꯅꯤ, ꯈꯪꯂꯒꯗꯕꯅꯤ꯫ ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯗꯒꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯃꯈꯩꯗꯤ ꯈꯪꯖꯔꯦ꯫ ꯈꯪꯅꯤꯡꯕ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯍꯪꯖꯒꯦ꯫ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯍꯩ ꯑꯁꯤꯗꯤ ꯀꯅꯥꯗ ꯇꯝꯈꯤꯕꯅꯣ? ꯑꯩꯅ ꯍꯧꯖꯤꯛ ꯍꯩꯔꯤꯕ ꯏꯍꯩ ꯑꯁꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯈꯣꯏ ꯑꯅꯤꯅ ꯇꯝꯕꯤꯔꯝꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯑꯣꯏꯅ ꯑꯩꯅ ꯃꯍꯩ ꯑꯁꯤ ꯇꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ, ꯃꯉꯣꯟꯗ ꯇꯥꯔꯛꯄ ꯗꯁꯥ ꯂꯥꯡꯕꯟꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯁꯤꯠ ꯅꯥꯟꯅ ꯑꯩꯒꯤ ꯑꯣꯖꯥ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯝꯕꯤꯔꯝꯂꯤꯕꯅꯤ꯫ ꯑꯣꯖꯥ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯜꯂꯛꯇꯅ, ꯍꯅꯨꯁꯜꯂꯛꯇꯅ, ꯃꯤꯌꯥꯏ ꯆꯟꯁꯜꯂꯛꯇꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯨꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯇꯝꯕꯤꯔꯝꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀ ꯆꯩꯔꯥꯏ ꯈꯣꯟꯕꯒ ꯈꯠꯅꯈꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯉꯣꯟꯗ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯑꯗꯨꯛ ꯌꯥꯎꯅ ꯁꯥꯎꯈ꯭ꯔꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯍꯜꯃꯇꯝ ꯑꯣꯏꯔꯛꯇꯨꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯈꯪꯖꯤꯜꯂꯕ ꯃꯇꯨꯡ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯣꯖꯥ, ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯅ ꯃꯥꯏꯕ ꯇꯝꯈꯤꯕꯗꯨ ꯀꯔꯝꯕ ꯆꯍꯤꯗꯅꯣ? ꯅꯪꯅ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯆꯍꯤꯕꯨꯗꯤ 50 ꯈꯔ ꯍꯦꯜꯂꯝꯂꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯪ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦꯗꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯝꯕꯤꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯑꯣꯖꯥꯁꯤꯡꯅ ꯂꯝꯍꯩ ꯇꯝꯕꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯈꯥꯛꯍꯧꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯉꯣꯟꯗ ꯑꯈꯥꯛꯄ ꯂꯩꯇꯅ ꯇꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯗ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ꯫ ꯑꯩꯅ ꯌꯥꯝꯅ ꯈꯪꯖꯅꯤꯡꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯍꯩ ꯑꯃꯈꯛ ꯂꯩꯖꯔꯤ꯫
asuk kuina tamakpasidi nongmata adugi matangda haidi kari matangdo nahangna haininglibasibu oza ai hikap tengkap lewatinwa butpret thajanba thadopa asna singbagi matangda khangjaningi madudi yamna maru oiba posak amani kanagumba wakhal leptaba amana thabak adugi matangda mahi adu paikhiba taragadi lebak mutkadoribadi nahangna ngasi numidangda sijinnakhiba thum amadi leingoida totlaga saikhaiba matamda onkhiba saroi ngaroi singado adudi mikupkini kongolna kakhatlamlaga amuk takhibagum mangkhigadoribani aduga hariba saroi ngaroi singadudi ngonda chakthaksun nirakloi aduga aikoina lai kauraga sijinnaba sanaba haibasidi aikoina makoi ase sijinna ningo mawongda sijinnarakadoribani aduduga makoi ke chakthaksu tamgadoribani o oza adudaga aina ngasi sijinnakribaduna kamdauba saroi ngaroino ngasigi adudi makoida karigumba imta thaudadi makoigi masakto utlaga adu kihalubadani makoida mising adu bunga holloi soholloi ana ayek piroi kihanba khatani makoidi sakthak jawdi aduga karigumba ama aikoigi iteng pangkhallagi haidana tasengna maki lewatinwa sondona kauthok labadi makoigi sakthak tamdaba yadi oh adudi oza butpret sanaba singsi over oidiba kaidrigino mokoina ngamdaba leiti haraga kaidobu miyoibagi punsi sangtokhanba ngamsibano butpret laitin haibasi makoina ngamdaba leiti haidunasu sigadoriba miyoi amabu kanba amadi naraba miyoi amabu phahanbadi makoina kaidanungda ngamdi lan thumgi adu matangda haibagi wani miwanda awana tahanba lan thum puhanba adugumba migumba ngawhanbagi wani phare ngasi nangonda ina lewa ama tambigi hariba lewa si sijinnaraga nahangna kanasu udaba turel khonung amata lewa si songadabani lewa si sonba chatpa matamda nangonda kabok haibok haru laru khara puraga chatgadabani oza heloi ko khukadiro heloi makti natti adubu heloi ga manaba thawaya matholakani hariba thawaya sita nahangna he hangning khudima khangu taugudabu masi karigumba nahangna loisinba haitrabadi nangi natung kuit inagadoribani yenakha yengun nahaki phamung phamang gyanmen amada tarodoribani hai aduga nahangna laiwa si season nakrabadi numit mari nidi aigi nakta mahai tamba lakpa yadi atopa mahai tamsinba yadi oza adudi karigino ihe nangi natungda kuin inaraga mahangna lairani aina nangonda madu faranaba laiwa taklu matamda mahakna khangkhigadoribani mahakna khangkhiba haibasi afabu orodoribani ne adudi oza numit humni mari ni suragadi mahak chatkhigadra sum loina raklabani na mahakisu nangbu senabagi thabak thadorakani numit mari ni subadagidi mahak magi mafamda adumak chatkhagani aduga numit tarit ni subada amuk lakani aduga numit mari ni amuk nahakina nakta laigani adumna mahana chakringai matam maduta aina nangonda madubu thadoknabagidamakta lewa tambigadoribani haujisu tambigani karigumba nahangna lewa si haiba haitabadagi soirabadi aduk haibagi wani oza ai karisu sujaroi phare phare lewa do ai ngasi nangonda tambirage nangna hikap tengkap posem lewa thawai satpa mi ngahonbagi matangda khangningi haribadu ngasi dagi hekta haurasi hojik numidang thengchu thengjalakle nahak hananaba tawro leiwa adubudi ai haibirage nahak isal lauro adumna hairakpadagi nongthang saibana irakpa hairakpa leiwa khudimak pori hanna section tari isali aduga mahak thauram loirabanina haibati mantrasing taknaba loirabanina pori han mayum lomda halakle mahana mayum halakpada mahaki masasing imung aduda sen chongduna sanaraga leiramli makoina larik padabida chen chonglaga khattada langdana sanarami haiduna porihan ngahak nganglamlaga mahaki kada changchinduna lewa ado pakhre somdana poirehan amadi makoigi angangsing ado poirehan gi mapa amagi mamaga chen chongduna phagi jogai tawduna wari sanari
ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯃꯌꯥꯝꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯃꯛ ꯂꯣꯏꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯄꯣꯏꯔꯩꯍꯟꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ꯫ ꯉꯁꯤꯁꯤ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ "ꯑꯩꯈꯣꯏꯒꯤ ꯀꯕꯣꯛ ꯂꯩꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ "ꯀꯕꯣꯛꯇꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯅꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯣꯏꯔꯩꯍꯟꯅ ꯀꯕꯣꯛ ꯈꯔ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ "ꯑꯗꯨꯒꯤꯗꯤ ꯌꯥꯅꯤꯁꯦ" ꯍꯥꯏꯗꯨꯅ ꯐꯧ ꯈꯔ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯒ ꯃꯩꯗ ꯄꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯗꯨ ꯈꯞꯇꯣꯛꯂꯒ ꯀꯕꯣꯛ ꯁꯥꯗꯨꯅ ꯄꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟꯒꯤ ꯅꯨꯄꯤꯅ "ꯍꯦꯂꯣꯏ ꯀꯧꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ, ꯍꯦꯂꯣꯏ ꯁꯥꯟꯅꯒꯗꯧꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯍꯟꯅ "ꯍꯦꯂꯣꯏꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯕꯨꯠ ꯕ꯭ꯔꯦꯗ ꯍꯦꯂꯣꯏꯒ ꯃꯥꯟꯅꯕ ꯊꯋꯥꯏ ꯑꯃ ꯀꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯄꯣꯏꯔꯩꯍꯟꯒꯤ ꯅꯨꯄꯤꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯈꯜꯂꯒ ꯂꯩꯖꯍꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯍꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯉꯁꯥꯏ ꯑꯌꯨꯛ ꯅꯣꯡ ꯇꯥꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯨ ꯅꯣꯡ ꯑꯗꯨꯃꯛ ꯃꯪꯂꯤ, ꯃꯃꯤ ꯁꯥꯃꯤ ꯇꯧꯔꯤ꯫ ꯑꯃꯨꯛ ꯊꯥꯕꯜ ꯃꯉꯥꯜ ꯍꯥꯏꯗꯣꯔꯛꯂꯕꯁꯨ ꯑꯃꯨꯛ ꯅꯣꯡꯅ ꯈꯟꯖꯤꯜꯂꯤꯕꯅꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯍꯥꯏꯗꯣꯔꯛꯂꯤꯉꯩ ꯂꯝꯕꯤ ꯊꯤꯗꯨꯅ ꯄꯣꯏꯔꯩꯍꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯤꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯈꯣꯡꯅꯤꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯈꯔ ꯁꯨꯛꯄ ꯏꯔꯦꯜ ꯑꯣꯏꯅ ꯇꯧꯕ ꯖꯒꯥ ꯑꯃꯒꯤ ꯊꯦꯜ ꯑꯃꯗ ꯃꯍꯥꯛꯅ ꯐꯝꯊꯔꯒ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯅꯣꯡꯊꯥꯡ ꯆꯥꯏꯕꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯋꯥ ꯑꯗꯣ ꯁꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯑꯗꯣ ꯁꯣꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯀꯕꯣꯛ ꯑꯃꯗꯤ ꯍꯩꯔꯧ ꯂꯩꯔꯧꯁꯤꯡ ꯑꯗꯣ ꯊꯦꯡꯗꯨꯅ ꯊꯝꯂꯒ ꯃꯈꯨꯠ ꯑꯗꯣ ꯂꯣꯟꯅꯔꯒ ꯂꯩꯋꯥ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯒꯨꯝꯕ ꯑꯃ ꯈꯨꯗꯛꯇ ꯕꯔꯥꯛ ꯕꯔꯥꯛ ꯂꯥꯡꯅ ꯁꯦꯒꯥꯏꯈꯤꯕꯒꯤ, ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯠꯄꯒꯤ, ꯋꯥ ꯁꯦꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗ ꯄꯣꯏꯔꯩꯍꯟꯕ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫